Cine of Degi Thouram Pangthokhre Aphaba film ama Oinaba Hotnabada director Amadi cinematographer ani asigi APUNBA collaboration YAMNA MATHOU tai HAINA Ketrimayum KISHOREKUMAR PHONGDORAKLI Film Forum Manipur gi medeng makada All Manipur Cinematographer Association amka na sinduna ngasi nungtil kwa kaitel thokchom laikai laiba BB Films ki auditorium da pangthokre thoromaduda Film Forum Manipur gi vice chairman Ketrimayum KISHOREKUMAR na athoiba mitunglen amka gi president L Radhamohan na thoromapu amadi Manipur State Film and Television Institute ki former director Birendra Salam na akanaba mitunglen oina sarokya ki ngasi gi thoramadu gi manung channa collaboration between directors and cinematographer haiba hiramasigi matangda All Manipur matam isai kanglop amiki president Nava Volcano filmmaker Romi Mitai All Manipur Filmmakers and Producer Association Aphaba gi secretary Kangla Prem Cine Writers and Playwright Forum Manipur CWPFM ki secretary Binoranjan Oinam Cine Directors Guild Manipur ki secretary Ozit Babu Ningthauzam Editors Guild of Grills ki treasurer Yoimayai Mongsaba na chingba saknai da ba miyoi kya na wangang ki ngasi ki tharomgi atoiba mitunglen oina sarokya kiba film forum Manipur gi vice chairman Ketrimayum KISHOREKUMAR na phongdokibada Aphaba film ama puthokna hotnabada cinematographer amadi director ani asigi Aphaba collaboration yamna mathau tai maramdi director na pamliba wakhalon pumnamak adu camera da mami tahalaka doribani director amadi cinematographer ani asigi marakta pau phongna ba khajiktang wat kibada film adu gi marai bakthi ga doribani actor director crew member pumnamak sing matam chupada collaboration tawminagadabani tharomgi nungi oiba warol thamladuna amka gi advisor NG Ganashyam khoimuna phongdokibada Film Forum Manipur gi makhada leidaba Constituent Guild Association taranithoi asina tha kudingi aroiba nomaizing numit singda Cine of Day gi tharom sing pangthokuna laklami adubu chapchaba numit amada pangthokpuna Aphaba khongthang oigani haina Film Forum Manipur na warep lauduna tha kudingi saisat mapan nasida Cine of Day gi tharom asi pangthoklakpani kumjali sing wachamapan hundrani gi April gi chaichat mapan bu mami gi numit haina pangthokliba numit asibu ningsing laduna tha kudingi saichat mapan asida Cine of Day gi tharom asi pangthokpa thoromni ngasi ge sina amkana Film Forum Manipur gi makhada Cine of Day gi tharom asi sinnabagi thodang laujabani Cine of Day gi numit film numitta film shooting film kapa amadi film ga mari leinaba thabak thorong sing leptuna film chawkhatnaba khana nainaba na mapung oiba thoram oina pangthokpa thoromni thoram mapu oina saruk yakiba amka gi president L Radhamohan sarmana phongdokibada Manipur da Aphaba magun leiba film sing puthokna ba honabada cinematographer sing amadi director sing gi marakta Aphaba mari thambagi wakhalonda pangthokliba ngasi gi thorom asina anoba cinematographer sing amadi director sing gi mafamda thoidokna kanaba thorom ama oigani haina thajai Cine of Day gi thorom da asumna academic oina hiram singda khana nainaba sina film chawkhatna hanba hotnabada chawna mateng panglagani haina phongdoki